India da saba Covishield amasung Covaxin vaccine ani asina UK amasung Brazilian variant ngakpokpa ngamle haina Indian Council of Medical Research na pongtokre. Amasung India da coronavirus ke nova case lising yang kai humdoi ga chamri ga marfu hengalaktuna apunba case crore ama lakun mathoi lising ni fuga mapan henre. Bagalatu ki chang cha da marfu taramari ga 10 mitra ga mathoi da hantarak. Ma'am, welcome to the Manipur Impact News. Ni Ajit Khaidam has punja se faw gi marbe boxing ma'am the pizari. Indian Council of Medical Research ke Director General Dr. Balram Bhargavana India da saba Covishield amasung Covaxin vaccine ani asina UK amasung Brazilian variant ngakthokpa ngamle haikre. Adumoinama South African variant adugi mathakta hidak asi sizinabagi thabak hauzi chathari. Margasida Union Health Secretary Rajesh Bhushanov hauzik fawbudi India ki strength laitri haidi. Covishield is effective against the UK variant and the Brazilian variant. The work against the South African variant is ongoing at several laboratories. Ngasi yausang kumhai gi marini chanba numita su mafam kaya da sana khotnab gi thoram kaya paksan na pangthokna ki nong na maram oiraga ngarang mafam ayamba da sana khotnab gi thoram singlep lurabasu ngasi imphal gi mafam kaya da sana khotnab gi thoram kaya pangthokna ki maru oina football lamjel mathematics race quiz competition amadi tongan ba entertainment gi event na chingba angang singi changdam na ba kaya pangthokna ki COVID-19 na maram oiraga mamang chahi singa yengnabada sports event sing masing hanthana pangthoklabasu pangthokliba khara aduda angang singna thawai yauna sarukyabagi mami taki amoromda sports pangthokliba laikai dugi club ki members singna su sana khonabagi thoram asi yariba makai jackson na pangthoknaba hotnabagi mami taki mafam khara da yausang kumhaiga mari lainana ising hainaba aber tainaba na chingba taurabasu mamang chahiga yengnabada khara hanthabagi mami taki Yausung kumhai ga mari leinena Imphal East District Police ki team na district asigi tongan ba mafam singda lambi gi khudong thibadagi ngakthoknaba drive chathakre drive adu Imphal East District Police ki SP gi meeting makhada OC na luchingba kangbu amana chathakibani drive adu da gari gi chesang sudaba helmet uptaba face mask uptaba na chingba sing faduna thamki hairi Myanmar da military janta na chathariba democracy crackdown da awaba taraba singna India da lansilakpa matamda mating pangbiu haina Northeast Dialogue Forum NEDP na Prime Minister Union Home Minister amadi Union External Affairs Minister da pongzel pikre haidi forum asina thadorpa cherol amada India gi luchingba singna Indian Embassy gi khuthang da Myanmar gi military luchingba singa wari saduna laibak adugi miyam da wari saduna warushin ama puraktaba honabiu haidi India da coronavirus tagi fagalapki changcha da marfutara mariga dasmik ama da hantarakle haukiba pungkun ga marida leibasi da coronavirus ki anoba case lising yang kai humdoi ga chamri ga marfu hengalaki chaliba chahi sigi oina hauju fawbuda anoba positive case masing yamna hengatpa oire apunba case crore ama lakun mathoi lising ni fugama pon ga chahum hen kre laina sidagi nauna miyoi chahum ga yankai mari laiki de apunba laiki da ba masingna lak ama lising ya humfuga ni thoi ga chamri ga humfuga ni pan sure hauki bapong kun ga mari da miyoi lising ni fuga mathoi ga chani ga marfu fagalaki apunba fagalapagi masing crore ama lak tara ga mari lising kuntra ga mari ga chahum hen kre haujuk fawbuda leiba sigi miyoi crore taruk lak kuntra lising yankai manga ga chahum ga yankai ga humdoi covid vaccine kap kre Nakalamuramda malemgi oina laina sigi
अपुनब केस मसिंग करोड़ तरागनिथोई लाख मरफुगनिपान लिसिंग कुन हेले लेखिदब मसिंग लाख कुनगनिपान लिसिंग तराग तरुक चमरी हेले फगलपगी मसिंग ना करोड़ तरा लाख कुंट्रागा मापन लिसिंग यांखै हेले अवांग नोंगपोक लमदम की ओइना अरुणाचल प्रदेश ता कोरोना वायरस के अपुनब केस लिसिंग तराग तरुक चनिपान गनि फुगमंगा यौखरे एक्टिव केस न मरी लेरे असम ना कोरोना वायरस के अपुनब केस लाख अनि लिसिंग तराग निपान गा चहुम गा हुफुग हुमदो यौदुना लमदम असों की ओइना लैना सिना ख्वाइदगी सोखलबा ओइदुन एक्टिव केस न लिसिंग अमगा चनिपान गनि फुग तरुक लेरी मेघालय कोविड-19 नारबा मीगी मसिंग लिसिंग तराग मरीगा यांखैगा तरुक यौखरे एक्टिव केस ना निफुग मंगा लेरी मिजोराम दा केस लिसिंग मरीगा चमरीगा हुफुतरागा हुमदोई लेरी एक्टिव केस ना कुनगा निपान लेरी नागालैंड स्टेट की ओइना अपुनबा केस लिसिंग तरागा निथोइगा चनीगा कुंट्रागा हुमदोई यौखरे एक्टिव केस ना तरेत्ता लेरी सिक्किम स्टेट ता कोविड-19 नाहलबा मीगी मसिंग लिसिंग तरुक चनीगा कुंट्रागा हुमदोई यौखरे एक्टिव केस ना निफुगा निपान अमदी त्रिपुरा की ओइना अपुनबा केस लिसिंग कुंट्रागा हुमदोइगा चमंगागा सुबना अहुम यौखरे एक्टिव केस ना यांखैगा तरुक लेरी हयेंग पांगथोकोदरिबा आसाम अमसुंग वेस्ट बेंगल असेंबली अनि सुबा तांकक की मिखल की सेम साबा पुनमक लोइख्रे ngarang मिखल की वोट खोंबा लोइबा नुमित फावबुदा पॉलिटिकल पार्टी की मकोक थोंबा लुचिंगबा सिंगना मागी मिरेप की दमक मिखल गा मरी लेना रोड शो पब्लिक मीटिंग न चिंगबा सिंग अकन मोंगदा चथनकी तांकक सिदा असम की ओइना असेंबली सीट कुंट्रागा मापन की दमक मिरेप चहुंगा निफुगा मंगाना लंबा तंगनरी वेस्ट बेंगल की ओइना असेंबली सीट कुंट्रादा मिखल की वोट थादनगदौरी मिखल असिदा वेस्ट बेंगल की चीफ मिनिस्टर ममता बनर्जी की नंदीग्राम असेंबली कॉन्स्टिट्यूएंसी यावरी स्टेट नीगी मिखल असिदा पामदब थौदोक थोक्तनबा इलेक्शन कमीशन लौखटप याबा चेक्सल थौरांग पुनमक लौखटले हाइरी मिखल असिदा मथौ तौगदबा पोलिंग पार्टी पुनमक ngasi numidang wairam fawbuda magi polling station singda thunglahagani hairi loinana mikhal asibu santi leina pangthokpa ngamnabagi damak masing yamlaba central armed police force ki personnel singsu deploy tawre hairi assam gi oina assembly seat kuntraga mapan gi pangthokodarba mikhal asida voter lakh humputraga humdoi henbana vote thadanagadawri panba yai assam state assembly mikhal tangkak ahum thokna amadi west bengal assembly election na tangkak nipan thokna pangthokodabani mikhal gi vote masing na me anida punna thigani Regional Connectivity Scheme Uran gi makhada haukiba numit humni asida anoba flight kungani thoi mathau tawba haure haina Civil Aviation Ministry na hairi Ministry sigi matung inna Uran scheme gi makhada center state government amadi airport operator gi financial incentive ki makhada hairiba airline sing asi unserved amadi underserved airport singda mathau tawba haurabani loinanang ngasi fawbuda Uran gi makhada leibaga sigi oina heliport manga amadi water aerodrome ani yauna unserved amadi underserved airport yakai gu humdoi amasung route chahunga nifuga taret operate tawba ngamle hairi haukiba nomaizing numitta anoba flight taraga nipan Uran scheme gi makhada mathau tawba hapukre makhoi gi route sing adudi Gorakhpur Lucknow Kurnool Bangalore Kurnool Visakhapatnam Kurnool Chennai Agra Bangalore Agra Bhopal Prayagraj Bhubaneswar amadi Prayagraj Bhopal ni hairi Jaipur District Court na the Student Islamic Movement of India CMI gi member tragani thoi terrorist ni haina laukthokki baga loinana mapunsis chuppa jail da leina ba yathang pikre makoi tragani thoi mak engineering gi mahiroi ngaktani amadi makoi Indian Mujahideen hairiba terrorist organization asigi damak thabak tawi hairi panba yabadi makoi kumjali sing ani ga taraga mari da ATS na fakhibani makoi gi mathakta Rajasthan ATS na kumjali sing ani ga taraga mari gi March kungani pan da FIR pan khibani arabada bulletin asigi headlines amhana mayam da thamsage India da saba Covishield amasung Covaxin vaccine ani asina UK amasung Brazilian variant nga khokpa ngamle haina Indian Council of Medical Research na phongdokre amasung India da coronavirus ke nova case lising yang kahimdoi ga chamri ga marfu hengalakuna apunba case crore ama lakun mathoi lising ni fuga mapan hen crave bagalagu chang cha da marfu tara mari ga dasning ama madahan